ꯑꯩꯒꯤ ꯏꯃꯤꯡ ꯃꯣꯍꯠ ꯀꯧꯏ꯫ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯏꯃꯥꯟꯅꯕ ꯈꯔꯒ ꯆꯥꯛ ꯆꯥꯅꯕ ꯆꯤꯡ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯣ ꯈꯔ ꯂꯥꯞꯄꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9ꯗꯒꯤ ꯆꯠꯄꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯇꯥꯔꯦ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯇꯝꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯈꯥꯏꯗꯣꯛꯅꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯁꯤꯡ ꯊꯤꯕꯗ ꯃꯤꯑꯣꯏ 2, ꯑꯗꯨꯒ ꯌꯦꯟ ꯁꯦꯝꯕꯗ ꯃꯤꯑꯣꯏ 2, ꯑꯗꯨꯒ ꯆꯥꯛ ꯊꯣꯡ ꯊꯥꯛꯄ ꯇꯧꯅꯕꯒꯤ ꯃꯤꯑꯣꯏ 2 ꯑꯁꯨꯝꯅ ꯈꯥꯏꯗꯣꯛꯅꯔꯝꯃꯤ꯫ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏ 3ꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛꯁꯨ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯣꯊꯥꯕꯗꯨꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯣ ꯁꯠ ꯊꯥꯡꯒꯠꯅꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯂꯥꯛꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯁꯤꯡ ꯁꯨꯔꯤꯕꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯀ ꯇꯥꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯃꯊꯥꯁꯨ ꯌꯥꯝꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯅ ꯑꯃꯗꯁꯨ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟꯒ ꯉꯥꯎꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯀꯥꯏꯗ ꯊꯤꯕ ꯇꯥꯔꯤꯒꯦ?" ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯐꯪꯂꯝꯗꯦ꯫ ꯍꯥꯏꯕꯗꯤ ꯑꯩꯒꯨꯝꯅ ꯏꯃꯥꯟꯅꯕ ꯑꯇꯩꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯉꯥꯎꯔꯕꯅꯤꯅ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯤꯕꯗ ꯊꯤꯐꯝ ꯈꯪꯂꯛꯇ꯭ꯔꯕꯗ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯧꯔꯗꯨꯅ ꯀꯞꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝ ꯊꯪꯕ ꯁꯥꯏꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯕꯗ ꯑꯁꯨꯝꯅ ꯅꯣꯇꯤꯁ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ "ꯁꯥꯞꯀꯤ ꯌꯨꯝ ꯆꯪꯒꯅꯨ" ꯍꯥꯏꯅ ꯏꯔꯒ ꯊꯦꯠꯄꯗꯣ ꯎꯔꯝꯃꯤ꯫ ꯅꯣꯇꯤꯁ ꯑꯗꯨ ꯄꯥꯔꯨꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ꯫ ꯀꯤ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣই ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯔꯗꯣ ꯃꯃꯤꯠꯇꯒꯤ ꯏ ꯇꯥꯗꯨꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯂꯥꯛꯃꯤꯟꯅꯔꯒ ꯃꯐꯝ ꯑꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯅ ꯁꯤꯔꯒ ꯂꯩꯔꯝꯕꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯥꯡꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯒ ꯒꯥꯔꯤꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯒꯥꯔꯤ ꯑꯗꯨꯁꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯣ ꯍꯥꯏꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯒꯥꯔꯤ ꯑꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯨꯅ ꯑꯃꯨꯛ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯗꯁꯨ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯗꯦ꯫ ꯌꯨꯝꯗ ꯀꯣꯜ ꯇꯧꯒꯗꯕꯁꯨ ꯅꯦꯠꯋꯥꯛ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗꯣ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯎꯪꯗꯨꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯡ 12:30 ꯍꯦꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯔꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃꯅ "ꯑꯩꯕꯨ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯔꯨꯞ ꯑꯔꯣꯁꯇꯣ ꯌꯨꯝ ꯑꯗꯣꯝꯗ ꯒꯥꯔꯤꯗꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯅ, "ꯑꯔꯣꯁ, ꯅꯪ ꯆꯦꯟꯁꯤꯟꯈꯤꯒꯅꯨ, ꯂꯥꯎꯔꯛꯂꯤꯕꯁꯦ ꯑꯃꯔ ꯅꯠꯇꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯗꯣ ꯇꯥꯗꯕꯤꯗ ꯃꯍꯥꯛ ꯌꯨꯝ ꯑꯗꯣꯝꯗ ꯑꯗꯨꯝ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯕꯨꯗꯤ ꯉꯥꯏꯍꯥꯛ ꯀꯥꯟꯅꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯐꯦꯠꯁꯨ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗꯗꯤ ꯃꯔꯨꯞ ꯑꯔꯣꯁꯁꯨ ꯏꯃꯥꯟꯅꯕ ꯑꯃꯔꯒ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯈꯣꯏ 8ꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄ ꯑꯃꯗꯤ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯃꯐꯝꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏ ꯈꯛꯇ ꯉꯥꯏꯔꯕꯅꯤꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯞꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ 9 ꯂꯥꯛꯈꯤꯕꯗꯣ 8 ꯈꯛꯇꯁꯨ ꯉꯥꯏꯔꯦ꯫
ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯔꯣꯁꯇꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯩꯈꯣꯏꯅ ꯊꯥꯡꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯒ ꯒꯥꯔꯤꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯎꯔꯒꯅ ꯍꯦꯜꯂꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕꯁꯨ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯀꯔꯤꯅꯣ ꯈꯜꯂꯨꯕꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯝꯂꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯟꯕꯥꯟꯗ ꯇꯞꯅ ꯁꯣꯟꯅꯔꯝꯃꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯔꯝꯂꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯀꯞꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯄꯨꯡ 2 ꯇꯥꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯨꯝ ꯌꯧꯅꯕ ꯒꯥꯔꯤ ꯊꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯃꯄꯨꯡ ꯇꯧꯔꯛꯄꯒꯤ ꯄꯨꯡ 4:30 ꯇꯥꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯒꯥꯔꯤꯒꯤ ꯊꯥꯎꯁꯨ ꯂꯣꯏꯈꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯩꯔꯝꯂꯤꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯂꯤꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯠꯂꯨꯔꯤꯅꯣ ꯍꯥꯏꯗꯨꯅ ꯐꯨꯕ ꯆꯩꯕ ꯌꯥꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏꯅ ꯊꯦꯡꯅꯔꯛꯏꯕ ꯌꯨꯝ ꯑꯗꯣ ꯁꯥꯞ ꯇꯧꯔꯝꯕ ꯌꯨꯝ ꯑꯃꯅꯤ, ꯃꯇꯨꯡ ꯆꯠꯀꯅꯨ" ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏ ꯇꯔꯦꯠꯃꯛ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯥꯎꯈꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯅꯣ ꯍꯥꯏꯕꯗꯣ ꯌꯧꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ, ꯍꯥꯏꯕꯗꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯃꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯒ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯇꯔꯦꯠ ꯑꯗꯣ ꯃꯥꯏꯕ ꯕꯨꯔꯥꯟꯗ ꯌꯦꯡꯊꯣꯛꯂꯕ ꯃꯇꯨꯡ ꯀꯥꯒꯣꯖ ꯑꯃꯃꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯐꯥꯎꯕ ꯆꯠꯂꯨꯗ꯭ꯔꯤ꯫